ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯉꯥꯟꯕ ꯈꯨꯃꯟꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯏꯄꯤꯁꯣꯗ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯒ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯁꯤꯒꯨꯝꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯃꯁꯨꯡ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯔꯝꯕ ꯃꯐꯝꯗ ꯃꯈꯣꯏꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯁꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯈꯪꯃꯤꯟꯅꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯄꯤꯁ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯗꯨꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯩꯈꯣꯏꯅ UNO ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯁꯤꯅ ꯅ꯭ꯌꯨ ꯌꯣꯔꯛ ꯁꯤꯇꯤꯗ ꯂꯩ ꯑꯅꯤꯁꯨꯕ ꯑꯁꯤꯅ ꯋꯥꯔꯜꯗ ꯕꯦꯡꯛ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯗꯦꯚꯂꯞꯄꯤꯡ ꯀꯟꯇ꯭ꯔꯤꯁ ꯑꯃꯁꯨꯡ ꯃꯁꯤꯒꯨꯝꯂꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯁꯤꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯗ ꯇꯦꯡꯕꯥꯡꯕ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯃꯦꯟꯇꯦꯟ ꯇꯧꯅꯕ ꯂꯩꯔꯤꯕ ꯕꯦꯡꯛ ꯑꯁꯤ ꯃꯁꯤꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯁꯤꯅ ꯋꯥꯁꯤꯡꯇꯟ DC ꯗ ꯂꯩ ꯃꯊꯪ ꯑꯁꯤꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯕꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ILO ꯍꯥꯏꯅꯁꯨ ꯈꯪꯅꯔꯤꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯋꯥꯀꯔꯁꯤꯡ ꯍꯥꯏꯕꯗꯤ ꯁꯤꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯔꯥꯏꯠ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯊꯕꯛ ꯇꯧꯅꯕꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯇꯁ ꯑꯁꯤ ꯁꯣꯁꯥꯏꯇꯤꯗ ꯃꯦꯟꯇꯦꯟ ꯇꯧꯗꯨꯅ ꯊꯝꯅꯕꯒꯤ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯃꯈꯣꯏꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯁꯤꯅ Geneva Switzerland ꯂꯩ ꯃꯁꯤꯒ ꯂꯣꯏꯅꯅ ꯗꯥꯏꯠ ꯑꯃꯁꯨꯡ ꯍꯦꯜꯊꯀꯤꯗꯃꯛꯇ ꯌꯦꯡꯁꯤꯟꯅꯕ ꯂꯩꯔꯤꯕ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ WHO ꯃꯁꯤꯁꯨ Geneva-ꯗ ꯂꯩ ꯃꯊꯪ ꯑꯁꯤꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯇ꯭ꯔꯦꯗ ꯇꯧꯅꯕ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯃꯇꯝꯗ ꯌꯥꯔꯤꯕ ꯃꯈꯩ ꯐ꯭ꯔꯤ ꯑꯣꯏꯅ ꯌꯥꯝꯅ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯇ꯭ꯔꯦꯗꯤꯡ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯍꯣꯠꯅꯔꯤꯕ ꯋꯥꯔꯜꯗ ꯇ꯭ꯔꯦꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ WTO ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯁꯤꯁꯨ Geneva Switzerland-ꯗ ꯂꯩ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯔꯣꯏꯕꯁꯤꯅ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯆꯔꯥ ꯍꯦꯟꯕꯗꯒꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯀ꯭ꯋꯥꯂꯤꯇꯤ ꯋꯥꯡꯕ ꯑꯐꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯐꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯐꯨꯗ ꯑꯦꯟड ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ FAO ꯃꯁꯤꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔ ꯑꯁꯤꯅ ꯔꯣꯝꯗ ꯂꯩ ꯑꯩꯍꯥꯛꯅ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯦꯛꯖꯥꯝꯒꯤ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯖꯦꯅꯔꯦꯜ ꯅꯣꯂꯦꯖꯀꯤ ꯑꯣꯏꯕ ꯋꯥꯍꯪꯗ ꯌꯥꯝꯅ ꯇꯣꯏꯅ ꯍꯪꯒꯜꯂꯤ ꯃꯈꯣꯏꯒꯤ ꯍꯦꯗꯀ꯭ꯋꯥꯇꯔꯁꯤ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯃꯊꯧ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯍꯥꯏꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯗ ꯈꯟꯗꯨꯅ ꯁꯦꯝꯖꯔꯛꯄꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯊꯦꯡꯅꯔꯁꯤ